ꯃꯌꯥꯝꯕꯨ ꯑꯍꯟꯃꯛꯇꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯈꯣꯏꯃꯨ ꯑꯃꯅ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ, ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯈꯣꯏꯃꯨ ꯑꯃꯅ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯁꯦꯡꯅꯃꯛ ꯈꯣꯏꯃꯨ ꯑꯃꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ 2019ꯗꯒꯤ ꯂꯤꯕ ꯍꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ 2020 ꯌꯧꯔ ꯐꯥꯎꯕꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯆꯠꯀꯗꯧꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯃꯊꯥ ꯁꯥꯔꯦ꯫ ꯁꯔꯠꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯒꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯁꯔꯠꯅꯁꯨ ꯑꯩ ꯃꯥꯡꯈꯤꯅꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯆꯠꯀꯅꯤ꯫ ꯃꯃꯥ ꯃꯆꯥꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯆꯠꯄ ꯇꯥꯈꯤ꯫ ꯃꯈꯣꯏꯁꯨ ꯆꯠꯄꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯔꯠ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯣ ꯂꯩꯃ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯔꯣꯏꯕ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯁꯔꯠ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯂꯩꯃ ꯈꯣꯏꯒꯤ ꯌꯨꯝꯗ ꯇꯤꯜꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ, ꯈꯥꯏꯗꯣꯛꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯈꯤꯕ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯂꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯇꯤꯜꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯆꯦꯟꯊꯣꯛꯂꯒ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕ ꯊꯕꯛ ꯇꯧꯏ, ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯄ ꯑꯍꯜꯁꯤꯡ ꯑꯗꯣ ꯐꯥꯔꯒ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯃꯥꯅ ꯐꯖꯅ ꯈꯥꯝꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅꯗꯤ ꯈꯥꯝꯗꯣꯛꯂꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯅꯤ, ꯀꯔꯤ ꯋꯥꯔꯧꯁꯤꯜ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ꯫ ꯂꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯀꯥꯏ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯕꯗꯨꯅꯤ ꯁꯔꯠꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯄꯥꯝꯂꯤꯕ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ, ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯃꯃꯥ ꯃꯆꯥꯅꯣ꯫ ꯂꯩꯃ ꯈꯣꯏꯒꯤ ꯌꯨꯝꯗ ꯇꯤꯜꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯅꯕ ꯌꯥꯗꯕ ꯋꯥꯅꯤ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ, ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯒꯗꯕꯅꯤ, ꯂꯨꯍꯣꯡꯕ ꯀꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯃ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯦ꯫ ꯀꯣꯟꯅꯊꯪꯗꯁꯨ ꯑꯁꯨꯝꯅꯁꯨ ꯃꯈꯥ ꯇꯥꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯦ ꯅꯈꯣꯏꯅ ꯂꯧꯔꯣꯏ ꯍꯥꯏꯔꯕ, ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯏꯖꯠ ꯗꯥꯕꯤ ꯑꯣꯏꯅ ꯂꯨꯄꯥ 1,00,000 ꯄꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯁꯔꯠ ꯈꯣꯏꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯊꯥꯔꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯔꯠ ꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯇꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯔꯠꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯦꯔꯥ, ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯅꯨꯄꯤ ꯈꯥꯏꯗꯣꯛꯅꯕꯕꯨ 1,00,000 ꯀꯅꯥꯅ ꯄꯤꯅꯒꯦ? ꯍꯥꯏꯕꯒꯤ ꯍꯥꯏꯕ 2,00,000 ꯍꯥꯏꯕꯅ ꯑꯃꯅꯤ, ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯂꯣꯏꯁꯤꯟꯅꯒꯅꯤ, ꯈꯥꯏꯗꯣꯛꯅꯒꯅꯤ, ꯂꯨꯄꯥ 3,00,000ꯗꯒꯤ ꯍꯦꯟꯅ ꯄꯤꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯔꯠꯀꯤ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯅꯥꯄꯜ ꯀꯌꯥ ꯑꯃ ꯀꯥꯔꯒ ꯉꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯁꯥꯎꯕ ꯅꯠꯇꯦ, ꯅꯨꯄꯤ ꯃꯌꯨꯝꯅ ꯄꯥꯝꯗꯕ ꯅꯠꯇꯦ, ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯇꯅ ꯄꯥꯝꯗꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯨꯅꯤ ꯍꯥꯏꯅꯕ ꯆꯠꯂꯤꯕ, ꯉꯥꯡꯅꯕ ꯆꯠꯂꯤꯕ꯫ ꯃꯁꯦ ꯇꯁꯦꯡꯅꯃꯛ ꯊꯣꯛꯄ ꯌꯥꯗꯕ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ꯫ 1,00,000 ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯁꯨ ꯑꯋꯥꯠꯄꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯦꯟꯊꯣꯛꯂꯒ ꯅꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯌꯦꯜꯂꯤꯕ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯤꯅ ꯍꯥꯏꯔꯤꯕꯗꯣ ꯄꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥ ꯀꯟꯅ ꯉꯥꯡꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯔꯠꯀꯤ ꯃꯃꯥ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯁꯨꯝꯅꯁꯨ ꯃꯈꯥ ꯇꯥꯔꯛꯑꯦ, ꯈꯪꯗꯦ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯝꯅ ꯌꯥꯝꯃꯜꯂꯦ꯫ ꯂꯨꯄꯥ 5,00,000 ꯄꯤꯔꯕꯁꯨ ꯄꯤꯒꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤ ꯊꯕꯛ ꯆꯪꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯁꯦ ꯃꯊꯥ ꯁꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ, ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯤ ꯍꯌꯦꯡ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯗꯨꯅ ꯈꯥꯏꯗꯣꯛꯅꯕ ꯐꯖꯅ ꯑꯃꯇ ꯇꯧꯕꯤꯌꯨ꯫ ꯑꯃꯨꯛꯇꯒ ꯍꯥꯏꯅꯔꯒ ꯂꯨꯄꯥ 5,00,000ꯗꯤ ꯌꯥꯅꯕ ꯑꯃꯨꯛꯀ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯁꯔꯠꯀꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯄ, ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯛꯇꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯅꯔꯛꯈꯤ꯫
ꯑꯗꯨꯒ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯣꯟꯅ ꯊꯪꯗ ꯂꯨꯄꯥ ꯂꯥꯈ 5 ꯌꯥꯅꯈꯤ꯫ ꯂꯩꯃꯗꯤ ꯇꯁꯦꯡꯅꯃꯛ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯕ ꯂꯤꯂꯥ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯈꯤꯗꯦ, ꯑꯗꯨꯒ ꯄꯦꯟꯁꯨ ꯄꯦꯟꯈꯤꯗꯦ꯫ ꯄꯦꯟꯗ ꯅꯤꯡꯉꯝꯗ ꯑꯁꯨꯝ ꯀꯥꯏꯅꯕ ꯇꯥꯔꯛꯈꯤ꯫ ꯄꯩꯁꯥ ꯊꯤꯅꯒꯗꯕ ꯅꯨꯃꯤꯠ 5-ꯔꯣꯝꯗ ꯉꯥꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯃꯗꯣ ꯌꯨꯝꯗ ꯃꯃꯥꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯄꯦꯟꯅ ꯇꯦꯟꯊꯥꯖꯔꯤ, ꯀꯞꯂꯤ꯫ ꯏꯃꯥ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯇꯁꯦꯡꯅꯃꯛ ꯄꯥꯝꯗꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯍꯥꯏꯅ ꯊꯦꯝꯕꯅꯤ? ꯏꯕꯦꯝꯃ, ꯃꯁꯦ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤ, ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯂꯤꯕꯅꯤ꯫ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯃꯜ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯔꯝꯂꯦ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇ ꯃꯃꯥ ꯑꯗꯨꯁꯨ ꯇꯦꯡꯊꯥꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯦ, ꯃꯁꯤ ꯐꯅ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯉꯝꯂꯣꯏ꯫ ꯃꯤꯅꯣꯛ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ꯫ ꯑꯩꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯁꯤꯔꯨꯒꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯁꯅꯨ꯫ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯁꯥꯒꯨꯝꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯃꯗꯣ ꯁꯔꯠꯀꯤ ꯌꯨꯝ ꯇꯝꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯃꯥꯅ ꯈꯥꯝꯃꯦ, ꯏꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯨ? ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯦ, ꯏꯃꯥ, ꯑꯩꯕꯨ ꯈꯥꯝꯂꯒꯅꯨ꯫ ꯑꯩꯁꯤ ꯃꯥꯡꯂꯕꯤꯅꯤ, ꯃꯤꯒꯤ ꯃꯤꯅꯣꯛꯐꯝ ꯑꯣꯏꯔꯕꯤꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯩꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯤꯒꯅꯤ ꯏꯃꯥ꯫ ꯂꯩꯃꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯁꯔꯠꯀꯤ ꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯄꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯀꯔꯤ ꯊꯣꯛꯂꯒꯕ, ꯀꯔꯤ ꯑꯣꯏꯒꯗꯕ ꯍꯥꯏꯗꯨꯅ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯩꯃꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃꯅꯤꯗ ꯄꯥꯎ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯣ ꯁꯔꯠꯀꯤ ꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯨꯝꯒ ꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯕꯦꯔꯥ ꯀꯥꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯀ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃꯅꯤ ꯀꯧꯔꯒ ꯂꯩꯃꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯁꯔꯠꯀꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯂꯩꯃꯅ ꯆꯠꯈꯤꯕꯒ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯗꯤ ꯄꯨꯡꯈꯥꯏ ꯑꯃ ꯈꯔ ꯍꯦꯟꯅ ꯀꯥꯟꯅꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯃꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯔꯠꯀꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯠꯀꯤ ꯃꯃꯥ ꯑꯃꯗꯤ ꯁꯔꯠꯅ ꯂꯩꯃꯕꯨ ꯊꯤꯅ ꯉꯥꯡꯂꯝꯃꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯗꯤ ꯁꯔꯠꯅ ꯑꯃꯨꯛꯀ ꯇꯧꯗꯕ ꯃꯑꯣꯡꯗ ꯂꯩꯃꯗꯣ ꯈꯨꯠ ꯊꯥꯔꯝꯃꯦ, ꯐꯨꯔꯝꯃꯦ꯫ ꯁꯔꯠꯀꯤ ꯃꯃꯥꯅꯗꯤ ꯈꯥꯝꯃꯦ, ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯐꯨꯒꯅꯨ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯐꯨꯔꯨꯔꯕ, ꯅꯪꯅ ꯈꯨꯠ ꯊꯥꯔꯨꯔꯕꯗꯤ ꯄꯩꯁꯥ ꯍꯦꯟꯅ ꯂꯧꯒꯗꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯁꯔꯠꯅ ꯐꯅ ꯐꯨꯔꯕꯁꯨ, ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯐꯨꯅꯤꯡꯕ ꯐꯨ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ, ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏ ꯌꯨꯝꯗ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯣ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯒ ꯂꯩꯔꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯌꯥꯔꯛꯇ꯭ꯔꯕꯗ ꯁꯔꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯁꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯔꯠꯇꯣ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯅ ꯊꯜꯂꯝꯕ ꯐꯤꯅꯥꯏꯟ ꯑꯃ ꯂꯧꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯩꯃ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯥꯡꯗ ꯊꯛꯈꯤ꯫ ꯈꯥꯝꯕ ꯅꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯔꯠꯇꯣ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯅ ꯇꯥꯔꯛꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯔꯠꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯀꯞꯄꯅ ꯂꯣꯏꯔꯦ꯫ ꯀꯟꯅꯁꯨ ꯂꯥꯎꯔꯤ, ꯃꯤ ꯍꯥꯠꯂꯦ, ꯏꯆꯥꯅꯨꯄꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯂꯩꯃꯗꯁꯨ ꯁꯔꯠꯀꯤ ꯃꯃꯥ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯂꯤ, ꯃꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯏꯆꯥꯅꯨꯄꯥꯁꯤ ꯁꯤꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅꯗꯤ ꯁꯔꯠꯀꯤ ꯃꯃꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗꯒꯤ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯥꯟ ꯆꯥꯅ ꯂꯩꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯤꯕ ꯁꯔꯠꯄꯨ ꯂꯧꯈꯠꯂꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ꯫ ꯁꯔꯠꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯌꯥꯎꯈꯤ꯫ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯑꯃꯗꯤ ꯃꯈꯣꯏꯔꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯝꯈꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯕ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯁꯦ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ?
ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯍꯤꯡꯅꯤ ꯍꯤꯡꯂꯣꯏ ꯈꯪꯗ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯀꯔꯤ ꯈꯨꯝꯂꯨꯅꯤ? ꯇꯨꯃꯤꯟ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯂꯩꯃꯗꯣ ꯃꯃꯥꯅ ꯀꯧꯔꯒ, ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯃꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯁꯨꯝ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯇꯥꯃꯣ ꯁꯔꯠꯄꯨꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯥꯃꯣ ꯁꯔꯠꯇꯨꯕꯨ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ, ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ? ꯏꯃꯥ, ꯃꯥꯕꯨ ꯁꯤꯔꯝꯂꯒꯗ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ, ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯦ ꯍꯥꯏꯗꯨꯅꯗꯤ ꯃꯃꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯦ꯫ ꯃꯃꯥꯅꯗꯤ ꯊꯦꯝꯂꯦ, ꯏꯕꯦꯝꯃ, ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯉꯥꯛꯇꯪꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯪꯒꯤ ꯃꯥꯡꯒ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯊꯛꯂꯤꯕ ꯑꯗꯨꯁꯨ ꯐꯤꯅꯥꯏꯟꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ, ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣꯏ, ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯨ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯕꯁꯨ ꯊꯋꯥꯏ ꯋꯥꯕ, ꯄꯥꯈꯠꯄ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯁꯨ ꯀꯞꯂꯒ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯦ, ꯆꯩꯔꯤ, ꯏꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯅ ꯄꯥꯝꯗ꯭ꯔꯦ, ꯃꯃꯧ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯪꯅ ꯑꯗꯨꯝ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯀꯩꯁꯨꯝ ꯑꯣꯏꯔꯣꯏꯌꯦ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯪꯕꯨ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯀꯩꯗꯧꯕꯒꯦ? ꯂꯩꯃꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯦ, ꯏꯃꯥ, ꯑꯩ ꯇꯥꯃꯣ ꯁꯔꯠꯄꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯑꯩ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯁꯨ ꯃꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ, ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯃꯤꯅꯣꯛ ꯆꯥꯎꯔꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯝꯅ ꯊꯣꯛꯎ ꯍꯥꯏꯔꯤꯕꯅꯣ? ꯃꯃꯥꯅ ꯊꯦꯝꯃꯤ, ꯏꯕꯦꯝꯃ, ꯑꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛꯀꯤꯅꯤ, ꯈꯟꯗꯣꯛꯎ, ꯀꯩꯗꯧꯕꯒꯦ? ꯃꯆꯥꯅꯨꯄꯤꯅ ꯃꯈꯨꯝꯂꯛꯑꯦ, ꯏꯃꯥ, ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯏꯔꯦꯝꯇ ꯂꯦꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯆꯦꯜꯂꯨꯔꯕꯁꯨ ꯍꯦꯛꯇꯃꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯨꯍꯣꯡꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯅꯣꯡꯅꯐꯝ ꯉꯥꯛꯇꯅꯤ, ꯂꯛꯅꯐꯝ ꯉꯥꯛꯇꯅꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯈꯥꯝꯂꯅꯨ, ꯑꯩꯁꯨ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯃꯤ, ꯏꯕꯦꯝꯃ, ꯅꯪ ꯁꯤꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯅꯪ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦ꯫ ꯁꯦ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯔꯣ, ꯀꯩꯗꯧꯕꯒꯦ? ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯖꯅ ꯊꯦꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯁꯔꯠꯇꯣ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯍꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯦ, ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5 ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯠ ꯑꯃꯗꯤ ꯂꯩꯃꯒꯤ ꯋꯥꯔꯣꯏꯁꯤꯜ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯄꯤꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯥꯏꯗꯣꯛꯅꯕ ꯇꯥꯔꯦ꯫ ꯈꯥꯏꯗꯣꯛꯅꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯔꯕꯅꯤ꯫ ꯂꯩꯃꯕꯨ ꯄꯥꯝꯗꯕꯒꯤꯗꯃꯛ ꯁꯔꯠꯅ ꯐꯤꯅꯥꯏꯟ ꯊꯛꯈꯤꯕ, ꯑꯗꯨꯒ ꯂꯩꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯅꯣꯛꯅꯔꯕꯅꯤ, ꯂꯛꯅꯔꯕꯅꯤ꯫ ꯅꯨꯡꯁꯤꯗꯕ ꯀꯅꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯨꯄꯥ ꯑꯍꯦꯟꯕ ꯄꯥꯝꯃꯜꯂꯦ, ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯊꯥꯛ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯍꯦꯟꯕ ꯄꯥꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯕ ꯇꯥꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯅꯣꯛꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯍꯥꯏꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯊꯤꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯗꯣ ꯂꯨꯄꯥ 5,00,000 ꯄꯤꯅꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯏꯗꯣꯛꯅꯈꯤ꯫ ꯁꯔꯠ ꯑꯃꯗꯤ ꯂꯩꯃꯒꯤ ꯋꯥꯔꯤꯁꯨ ꯅꯨꯃꯤꯠꯇꯨꯅ ꯄꯪꯂꯣꯏ ꯂꯣꯏꯈꯤ꯫ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯅꯗꯕ, ꯀꯔꯤꯃꯠꯇ ꯉꯥꯡꯅꯗꯕ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤ꯫ ꯂꯩꯃꯗꯤ ꯇꯁꯦꯡꯅꯃꯛ ꯊꯃꯣꯏ ꯁꯣꯛꯈꯤ, ꯄꯥꯝꯖꯈꯤꯗꯦ, ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗ ꯄꯥꯝꯗ ꯂꯣꯏꯁꯤꯟꯅꯕ ꯇꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯠꯅꯁꯨ ꯂꯩꯃꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯂꯩꯃꯅꯁꯨ ꯁꯔꯠꯇ ꯀꯔꯤꯃꯠꯇ ꯍꯥꯏꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ꯫ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯑꯗꯨ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯆꯦ ꯂꯩꯃꯒꯤꯗꯃꯛ ꯈꯟꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯈꯜꯂꯛꯑꯦ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯣ? ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯕ ꯑꯣꯏꯌꯨ, ꯅꯪꯗꯤ ꯑꯋꯥꯕ ꯇꯅꯕ ꯁꯔꯨꯛ ꯑꯣꯏꯕ ꯑꯣꯏꯌꯨ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯤ꯫
ngakting leiragadi mahak amuk sarat ki punsi edo karamna hinkibano habagi wari du taninglakki mikup adudi numidang oibanina hayeng iktu tarage haduna manaw nupi edo ahing aduna ngalakpado yamna wana ngajaki mayamba aroibada amukana khurumjari